Sahi asigi oina kungi nong lakpada ngairi isaudi anirak mayoknare. Kungi nong laktringai cyclone remalna kanghudaba isau ama me thada mayoknakre. Haujik July tha hogalakpa kungi ahanba nongju lakpada anisuba isau amuk mayoknare. Masi July amada millimeter nifu dasmik anigi sang yauna nong sukhiba dunani. Sang asida numit nini humni leptana nong surabadi state asi isingna pumtau taugani. Mathangi numit kharani asidi sang khara hanthana haibadi July 15 phawbada punna millimeter chamaga kunthra manga dagi millimeter chamaga yankai phawgi sangna nong suraba yai hairi. Aduna haujik thenaribi isau asi kharagi makhaidi sapharaba yari. State asigi oina sahigi nong subagi sang sufam thokpadagi hantharabasu isaugi awabadi asum hengalakli. Manipurda sahi amada numit 138.2 khak nong sudana punna millimeter Lising amaga samri marfu nong sukhibagi record lay. Rainfall Statistics of India lising nikonmathugi report matung inasu Manipurda sufam thokpa sangdagi sada kundagi yankai mapan phawba wana nong sukhi. Asumna sahi khara asi nongjugi sang watpana lawu singuda khudong sadaba mayokna khibani. Nongjugi sang watpana law ubada isingi awatpa laijarabasu lambi lamjawda ising thumagi awabadi khak hanthade. Lamdam amagi nongjugi sang asi lawu singuda yamna maru oi. Suriba nongjugi sang matung ina karamba maphamda karamba maru marang thabana paknagani haibasi lawmi singna leppi. Aduna lawmi singi oinadi sahi amagi nongjugi sang khangba khangnaba honaba haibasi yamna maru oi. Adubu Manipurgi oinadi nongjugi sang asi lawmidagi misam miyamna hena maru oire. Maramdi nong khajiktang subada karamba khul laikai lamjag sorok thumgan haibasi khangba ngammi. Suriba nonggi sang matung ina satpa yadaba natrangna yaba lambi lepnai. Aduga haujiki matamdadi nong khajiktang subaga ising thumlabadi khara chakhotpa sahar nangna laiba lamni haina sulawnare. Mausana Manipur tampak asi nongju pantha natrabadi isaugi awaba mayoknaramde. Nongmanini khak suba nongna laira konsang ising thumigi khudongchadaba lairamde. Numit mangani tarani nong leptana suraba matung data laira konsang thumbagi thawdok sing thoi. Khare hena sangtharagana turel longnambal pathokpa natraga kaibani singba tawnei. Adubu sahi khara asidi pung khara nong subana laira konsang ising thumagi thawdok sing tampaki ayama mafam sing maru oina Imphal amasung masigi akoiba mafam singda thengnari. Turel longnambal kaidrabasu isaugi awabadi leptana mayoknari. India Meteorological Department ki matung ina chaliba July tha asi numit 15 dagi kunithoi phawba punna millimeter changwa kunthra gi sang yauna nong suraba yai hairi. Forecast asi yenglagadi July thagi oina sufam thokpa sangdagi khara helagani. Isauk thokpa haibasi mausagi oiba khudongthiba thawdok oibana kanasu masidagi nan thokpa ngamde. Adubu aikoina matang matam chana cheksil haurabadi kahena amanga ta thokpadagi kalhobadi ngamgani. Nong khajitang subada ichauk thokpa haibasi aikoi miyoibana tungi yengdana tawkhiba thabak thorom singdagi oirakpani haibasi mipum tingna yanaraba wafamni. Singi mafam singdana umang kok thokpa aduga tampaki mafam singdana iram nala phunjilakpa khul laikaida lairamba pukhri lairaktaba matam sangna ising phajinduna thamba yaba pat mangsilakpana nong khajitang subada ichau mayoknabani. Singi lamda paksan umang kok thokpana nonggi ising matam khara phajinduna thamgadaba adu ngamhandre. Loinana singning khaiba lainang chentharakpagi thawdok sing hengat lakli. Nong khajiktang subaga khutaga tampak yongna ising chentharakpa turel longnambal kaiba yabagi akiba hekta mayoknei. Karigumba turel longnambal kairabasu iram nala matik sana leiduna matam sana ising sithokhigadaba adusu iram nala ayama phunjilakpa asina yamna thuna ising thumba aduga matam sangna ising iriduna leibi awaba mayoknari. Masigi mapung oiba maramdi matam khara ising tungduna leiba yagadaba wetlands sing asidi ayamba laisilaktre. Manipur lainga ke remote sensing application center na ikui kuidringaida pangthokiba survey amagi matung ina state asida haujik pat 38 aduga turel iselna phawduna semna pat ani amaga leiri hairi. Patsing ase mangsilakpagi mapung oiba maramdi lainga ki amadi lanai miyosingna sako thorangi mingda pakhatpa thabak thoram sing pham toksinba asina singbani. Asumna mangan kiba sang asina umang kokthorokpadagi mangan kiba sang adudagi hena pak saungna manghali. Masina maram oiduna nong subadagi natrangna isauk thokpadagi chentharaklebi ising matam khara tunghanduna leigadaba adu
ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯎꯃꯪ ꯌꯣꯛꯇꯨꯅ ꯊꯝꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯨꯝ ꯄꯥꯠ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯑꯃꯗꯤ ꯏꯔꯝ ꯅꯂꯥꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯄꯁꯨ ꯃꯊꯧ ꯇꯥꯔꯤ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯂꯥꯛꯂꯕ ꯃꯇꯝꯗ ꯂꯩꯉꯥꯛꯇ ꯉꯥꯛꯇ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡꯁꯨ ꯅꯤꯡꯊꯤꯅ ꯈꯪꯃꯤꯟꯅꯔꯕꯗꯤ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯏꯆꯥꯎ ꯈꯔꯒꯤ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯒꯅꯤ ꯂꯩꯉꯥꯛꯅꯁꯨ ꯑꯇꯦꯟꯕ ꯃꯤꯠꯌꯦꯡꯗ ꯂꯝꯕꯤ ꯁꯣꯔꯣꯛ ꯁꯦꯝꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯏꯔꯝ ꯅꯂꯥ ꯁꯦꯝꯕꯒꯤ ꯃꯍꯨꯠ ꯂꯝꯕꯤ ꯋꯥꯡꯈꯠꯍꯟꯕꯅ ꯈꯨꯠꯁꯦꯝꯒꯤ ꯏꯆꯥꯎ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯏꯔꯝ ꯅꯂꯥ ꯈꯨꯞꯁꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯗꯨꯀꯥꯟ ꯁꯥꯖꯤꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯃꯔꯝꯒꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯐꯨꯟꯖꯤꯟꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯃꯔꯨꯑꯣꯏꯅ ꯏꯔꯝ ꯅꯂꯥꯁꯤꯡꯗ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯗꯣꯛꯄꯁꯨ ꯊꯤꯡꯒꯗꯕꯅꯤ